하위 미역때 뭐 하고 뭐 손질래. 안 빠지면 해야죠. 나 소개감도 좀 없나 봐. recipe rap. Hi ma'am. Ma'am punang pun aham makatara nokshari ngasi ai yana wa video mo puro gala ngasi kenyora. Sebe ro majam saningi bako adugi sebo sima phajana ma lonthare atuduga sidaida tilone khamen wo atadagidi Balendri kakantoro bora krama hozelle adu kubi shak amar kha leire aduga sida henta krama yaure aduga papad krama ga hachale mayam aduri sak sem lame tuna isa na dum tozirage ko hinjang mayam su da ile bi yadre hawde jani shebo iroma zem saninge ba ngasi ko fazana masidi lontharaga heta mukbang tawtharagena naishanbani mai manamjil dawda 참 짜증나. 짜증나 미시. Rồi bây giờ chúng ta ra hả? Tất cả cái tổ sao bây giờ hào này. Bây giờ đi bữa này hào á, hào quá nè. Không mình ai. Ngon thế chứ có gì hay cái gì 한 짬에 보니까 약설이야 까서 뭐 하면 không vui hơn rồi đó是不是好就好，慢慢就这么拍水。别人地不来就不真好诶。很大只，你傻。
ꯆꯥꯛꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯕꯅꯦ ꯆꯥꯛꯁꯤ ꯑꯗꯨꯝ ꯀꯣꯔꯣꯡ ꯀꯣꯔꯣꯡ ꯄꯥꯏꯁꯟꯈ꯭ꯔꯦꯍꯦ ꯋꯥ ꯉꯥꯡꯕꯒ ꯁꯪꯗꯦ ꯀꯣꯕꯤ ꯆꯥꯛꯁꯤꯁꯨ ꯍꯥꯎꯋꯦ ꯈꯪꯗꯦꯗ ꯑꯍꯥꯎꯕ ꯉꯥꯛꯇ ꯉꯥꯏꯕꯅꯤ ꯐꯖꯅ ꯆꯥꯅꯔꯦ ꯁꯦꯕꯣꯠ ꯏꯔꯣꯟꯕꯁꯤꯒ ꯂꯝꯕꯥ ꯄꯥꯔꯤꯕ ꯃꯊꯦꯜ ꯀꯩꯅꯣ ꯇꯧꯔꯤꯁꯤꯡꯁꯤꯒ ꯍꯥꯏꯀꯥꯟꯗꯦ ꯑꯩꯁꯤ ꯃꯣꯔꯣꯛ ꯆꯤꯛꯀꯗꯧꯔꯝꯕꯅꯦꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯑꯃꯨꯛꯇꯪ ꯃꯩ ꯀꯥꯞꯈꯤꯕꯅꯤꯅ ꯍꯧꯖꯤꯛꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯈꯔ ꯕ꯭ꯔꯦꯛ ꯐꯥꯔꯤ ꯍꯦꯟꯇꯥꯛꯀꯁꯤꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯔꯤꯕ ꯆꯥꯛ ꯄꯨꯟ ꯇꯣꯠꯁꯜꯂ ꯆꯥꯁꯤꯜꯂꯒꯦ ꯀꯥꯟꯗꯦ hảo đấy Hiện tại ok quá. 이런거지가 다 싸네. 하윙 이렇게 뭐 하고 뭐 좀들래. 밥을 먹고 와 이게. 한 번이면 해야지. 나 소갱감도 좀 없나 봐. 이제 speak rap. 가드라 고쳐라 노래.
ꯃꯌꯥꯝ ꯍꯥꯒꯦ ꯇꯧꯅꯤ ꯑꯝꯇ ꯁꯥꯒꯤ ꯂꯣꯏꯈꯤꯒꯦ ꯌꯥꯝ ꯍꯥꯒꯜꯂꯦꯕ ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯃꯊꯦꯜ ꯑꯍꯥꯎꯕ ꯉꯥꯛꯇ ꯑꯣꯏꯕꯒ ꯆꯥꯛꯀ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯁꯥ ꯌꯧꯁꯟꯈ꯭ꯔꯦ ꯍꯥꯎꯔꯤꯉꯩꯗ ꯒꯣꯔꯣ ꯒꯣꯔꯣ ꯆꯥꯁꯤꯟꯕꯗ ꯑꯗꯣ ꯑꯩ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ